अहानबदा मरोइबा पाव मणिपुर सरकार ने सिंधुदंगशी राष्ट्रीय एकता दिवस लिसिंग अनिगा कुनगुहुमदोय अहानबा बटालियन मणिपुर राइफल परेड ग्राउंड चीफ मिनिस्टर एन बीरेन सिंह चीफ गेस्ट ओइदुना पांगथोखरे। मोरेदा कुकी मिलिटेनी चिंगनबा सिंगना स्नाइपर कापसिलकपदगी मोरेगी एसडीपीओ चिंगथाम अनन थबाकता पांदुना अरुबा फिबमदा सोकपदगी लैखिद्रे। एसडीपीओ CH आनंद की मिसी असिना ताकपदे चिंगदा लेंगाक शासन लेत्रे हिरम खुदिंगदा बीजेपी लेंगाक फेल ओरे हाइबगी खुदमने हाइना MPCC की प्रेसिडेंट के मेघाचंद्रना फोंगदोखरे। अमदे मणिपुर की अपुनबगी सक्तम सिंगनरप खुदिंगमक कांग्रेस पार्टी ना हनबा लैतना थेंगनगनी हाइना हानागी चीफ मिनिस्टर ओक्रम इबोबीना फोंगदोखरे। मककमयुम सुभाना ना ममी टीवी पाव मित्यंग ताबिरिबसिंगबु तरामना ओक्चरे पाव संदोकना पिजरे। मणिपुर सरकार ने सिंधुदंगशी राष्ट्रीय एकता दिवस लिसिंग अनिगा कुनगुहुमदोय अहानबा बटालियन मणिपुरी राइफल परेड ग्राउंड चीफ मिनिस्टर एन बीरेन सिंह चीफ गेस्ट ओइदुना पांगथोखरे। थौरम अदुदा मणिपुर सरकार की मकोक थोंगबा ऑफिशियल सिंह पुलिस की मकोक थोंगबा ऑफिशियल सिंह अमदे मिनिस्टर MLA कया सरुक याखे। थौरम अदुदा चीफ मिनिस्टर ना मास पास कॉन्टिंजेंट सिंह की सलामी ओके लोइनना भारत की अपुनबगी सक्तम ngakani haibagi wasak lauke। थौरम अदुदा चीफ मिनिस्टर एन बीरेन हाइखे ngasi numit October tang 38 असे इंडिया के अहानबा डिप्यूटी प्राइम मिनिस्टर ओइबिरंबा आयरन मैन ऑफ इंडिया हाइना खंगनाबा सरदार वल्लभभाई पटेल की मपोक नुमितने महागना निंगतमलबा भारत की अपुनबा सक्तम अमा सेमगतके ngasi uriba भारत असी लैखिद्रबा सरदार पटेल ना सेमगतलंबने महाकी मफमदा इखोइना इकाई खुमनबा उत्पोइना राष्ट्रीय एकता दिवस पालन चाही खुदेंगी अक्टोबर तांग 38 पांगथोकपने। कनागुंबा अमतना भारत की अपुनबा सक्तम काहेनबा यारोय आइखोइ मसेल खाइबुंग ताहनबा मचेत मकाय ओहेनबगे वाखलोन अदु थादोकलसी हाइखे। ngasi October tang 38 भारत राष्ट्रीय एकता दिवस हाइबी नेशनल यूनिटी डे के प्रोग्राम पालकोगे मनुष्य लगा सिगो लेकिन भारत सिगो अमत पुंसी दुना मपांगी कलना लेगा अमा वहनमदा सो गालों की सरदार वल्लभभाई पटेल की मको मुलुकु निंसी दुना पालकोगे अभी हुकूमत लगा सिगो सिंबरी का इकाई नजरबा ऑनरेबल प्राइम मिनिस्टर नरेंद्र मोदी जी ने सिंबुना सरदार पटेल ने लगा असी गंगा तलमो कया पुलिस जवाबी इकाई मुलुकु होया इंग्लिश ने इसी तरह मिलिट्री सिंबल मंगल पाको को हुकुमला सरदार वल्लभभाई पटेल जी इदम से इंदुना लेकिन लोया सिया से प्रेसिडेंट मोलना ऐसे राज्य की अपन सत्ता कहा है ना मनी साफ करने का पूर्ण खुशी हो गया है भारत की अपुन सत्तम भारत के भारत को वही प्रवासी भारतीय जनता पार्टी के लोगों की मकादा सरकार का अपन यो अपन वासा मसले में दुनिया मकुम का सरकार अपन भारत से हमारा कोई लेती है से हमारे से और उनके ngasi ayok pung 8 makharom taba matamda moreda kuki military chingnaba singna sniper kapsilakpadagi more police station da SDPO oina Imphal West ki manung channa leiba hawa maraktagi chingtham anan thabak ta panduna aruba fibam da sokpadagi lekhidre hiram asigi matang da press na phangba paw amagi matungina thaudok adu more police station ki manung channa leiba more ward number 7 ge Eastern Science School ground da nauna semgat sagaliba हेलीपैड मोरे पुलिस की SDPO CH आनंद लुचिंगबा पुलिस की टीम अमना यंगसिंदुना लैरिंगै तालकता कुकी लालहोबनी चिंगनबा सिंह अदुना स्नाइपर सीजन अदुना अकनबा अटैक चथरखिबनी हाइरे अटैक अदुदा CH आनंद गे नंगंदा पानबा मरु अमा थबाकता फाउदोक्तुना चटखिबदगी खुदक्ता थौदोक थोकफम अदुदगे मोरे PHC दा पुखतखे अदुबो का हेना सोकिबा मरमना मोरे हॉस्पिटल दा लैखिदबने हाइरे
हौजिक मोरेदा मखा ताना पामदबा थौदोक थोक्तनबा अहेनबा पुलिस की टीम कया थिजिंदुना ngakpigani thajinduna akanba cheksin thorang lokhatpa hokre haire chairak asida anand mihat ka mari leinana laikai gi miyoi singna phongdok narakpagi batung inna laikhidraba anand gi achumba wayel piduna mahakpu hatpada atamnana january bamisak adu puthoktriba fawba asiba masa laukhire haina phongdorakle aduna huji anand laita base koi asuki matik nungai ta baga loina na mahak leibak sigi damakta ireibak sigi damakta ngamkhai ngakna na bo na bata aduga awoina hatke na atamna na halak ba sidai sida akoina moida asiba halak iba ni se puthokri ba pawba akoi asiba se akoi lawjaroy ba si leibak miyamna koi magi damakta koi mayokna jarani ado sarkar na ngambiroi hairagana akoi praja mayam da sinabiro ba akoi siba kitane iramdam gi damakta akoi chungthok jarage ba akoi ngak jarage ba naduna akoi khulai paida ba misam mayam sida akoi gi praja mayam sida sarkar sina akoi dadi ngammi haidana kapsan bidana adagi takai bidana makan tawdana akoi bu tawbiri ba akoi awaba se thing mayam am piri akoi pibiro adu orasu hujik akoi mayam san jarage ba khulai paida so akoi di more tamna akoi chajarage ba 시리즈도 농마이 깝나보다 시바나 adagi nongmai kapnabada siba nate ma kulai yaudana sidai sida magi masagi mathau tawringedani duty mafamdane ba sirise aduna koi lawbasu ngamjaroi aduna sarkar se mamit se pura mamitange na koi khanjare aduna sarkar sida akoi leibaki oiba akoi mayam khanajaraga akoi gi apamba demand phangri phawo akoi asiba se jararoi Disturbed area oiriba moreda kuki militant singna sophisticated weapon sijinaduna police officer ama hatkhiba ase Manipur gi security advisor na khangdrabara haina Maheshwar Thongnawjam na hanglakle Manipur police force fawa safe oidraba asida micham praja singda de kari oigani ngasi gi thodok asina praja singda hena mipai halle haina paumi singa unaba amada mahakna makhatana phongdokhe more से डिस्टर्ब एरियाज ने है बसे अखोगी सिक्योरिटी एडवाइजर सु स्टेट गवर्नमेंट सु अदगी कंसर्न अथॉरिटी न सु लोन खंगमगदरा न खनब पोट अमनेब अदु सिगी मरक सिदा कुकी मिलिटेंट सिंगना सोफिस्टिकेटेड वेपन यूज तोरगे याम लाइना स्टेट पुलिस फोर्स अटैक तौर मागी पुंसी लौबा हाइबसे सिदी तसेंगा इट इज अ कंप्लीटली फेलर ऑफ द कंसर्न अथॉरिटी नि हाइबसे सिदुम हाइबि यारे सिक्योरिटी एडवाइजर हुजिक मणिपुर फमग लेरी माकी महाक उदबरा खंगदबरा डिस्टर्ब एरियाज ओइरे हाइबसे सि मफम सिदा ओहाना खंगदबरा कनानो रेस्पोंसिबल ओइदोइसे मखोइद ऑर्डर पीदोइ मिसे कनानो थांगजगेबा ऑर्डर कनानो पीदोइसे ऑनरेबल सीएम ना पीदोरिब्रा होम मिनिस्टर ना पीदोरिब्रा डिफेंस मिनिस्टर ना पीदोरिब्रा कनाना पीदोरिबन ऑर्डर पीदोइ मिसे अखोइ खंगद्रे अखोइने खंगजब लोगी मतु इनदी पैरामिलिटरी फोर्सेस हाइबसे होम मिनिस्ट्री मखा लै आर्मी से डिफेंस मिनिस्ट्री मखा लै अदुन अदु ऑर्डर पीबा याय हाइबसे अखोइने खंगजयेबा अदु करम चेना अमदा अखोइने पहाउदब करम लेरबजानो खंगद्रे मोइ कनागी ऑर्डर नोब ngairibase adu khangudaba chena do haibiro akoi chacharage ba akoi praja na oine chacharage kanagi order do ngairibase strict action loba yadibse karigino makoi da paramilitary forces adu ki batik lakhrabani leirabani manipur da makoi da order pi do se kanano abse akoi se question amoina hang Manipur gi apunbagi saktamda singnarakpa khudengma Congress party na hanba leitana thegnagani haina hanagi chief minister Okram Ibobina phongdokre wafam asing asi MPCC na sinduna Laibak asigi ahanba deputy prime minister oiramba Sardar Vallabhbhai Patel ge chamagani fugani pan suba mapok kumon amade hanagi prime minister Indira Gandhi na laikhidaba chahi kuntraga mapan suba numit ka mari leinana Congress waban da pangthokpa haikat laikat tambagi thoramda phongdokhibane Ibobina hai Sardar Vallabhbhai Patel na Laibak asigi apunbagi saktam ngaktuna mapangal kanba India ma oihena bohonarame mahaki thabak thoram sing adubu Sakhang biba oina mahakpo Iron Man of India haina khangnakhe Laibak asigi Prime Minister oibiramba Indira Gandhi gi matangda mahakna haikhe Indira Gandhi na mahaki matamda India da kanagumba amatana apunbagi saktam thugaiba yaroi haina thauna leina hodnakhe luchingbi asina hinglingai da Laibak ki damak tawramba achouba thodang ado Congress ki thomi singna ningsingbaga loinana ngakna chatnaba firep loduna lakli haikhe Manipur Pradesh Congress Committee na sinbilangbi duna organize tawbiduna Bharat ki laikhidraba ningkha tamba ahanba Pandit Nehruji na Prime Minister oibe matamda Deputy Prime Minister oibiramba Sardar Vallabhbhai Patel ki
चामगा निफु निपाल लक सुबा मपोक नुमित अदुगा मित असिदसु हानगी इहान हानबा भारत की नुपीना प्राइम मिनिस्टर ओइबिखिबि श्रीमती इंदिरा जी की लेखिदबगी निफु मापल लक सुबा निफु मापल लक 39 लक सुबा लेखिदब निमित अनिमक्सिगी मफमदा कोई मोइना लौबिरंबा हाइबा तारे थौदांग भारत की अपुनबा ngaknanaba lawiramba thawdangsing adu ningsingba oina moigi mafamda ngamba Shraddhanjali Congress ki worker mayamna katlaga koi ningsingjabani pamjaramba moida Shraddhanjali katpani haina lawgani adana Bharat misida haunana amsu apil tawjari Bharat kainana ba kanagumba any organization anti organization na torpada madu koi yabanga moy likewise Manipur ki apunba September se any demand or any organization Manipur get upon the system. I never thought of the Congress party. Yavasum Lamoy, Haidnai, Mashigi Shumba saying up in President. Ngasi ayuk pung 12 taba matamda Chief Minister N Biren na chair lawduna emergency cabinet mifam ama pangthokre. Ngasi gi emergency mifam ajuda hauzik Manipur gi oiriba law and order gi fibam amade ngasi ayuk moreda kuki khutlai paiba militant singna nongmai kapsilaktuna landarakpadagi nongmai na panduna laikhidraba moregi SDPO Chingtham Anand MPS ki mihat asibu ngasi gi mifamna condemn tawbaga loinana yaningdaba fongdokhe ngasi gi mifam aduda laikhidraba Chingtham Anand ge imung manungda ex gracia oina lupa lakh yangkai pibaga loinana mahakki naknaba imung gi miwai amada Manipur government gi makhada masana chanaba thabak ama piba haina cabinet na ayaba supike amade ngasi gi nongmai kapsilakpa aduda police officer ama hatpada chenaba miyoi sing fagatnaba gi damak more amade akoiba chingnaba mafam singda joint combing operation chathabaga ngakpigani chathabagi ayaba pibaga loinana more gi chingnaba mafam singda operation chathaba haukre ngasi gi mifam aduda national highway number Chamaga ani lambi paringda prazamiyamna amade atai chathok chasin tawbada ayat apan leihandanaba yathang pikhe Indian Act is policy ki makhada more ase strategic position oibana more gi akoiba mafam singda law kaina nongmai paiduna changsilakpaki ayaba piroi hainasu lebnakhe ngasi gi cabinet mifam aduda haukiba tarik 23 da World Cookie Jo Intellectual Council na thadorak kiba cherol amana November thada Laurok pantha mamangda atopa lan ama laklagani aduna maram oiraga ammunition marang kaina paisinduna thamnaba amade naha singbu matho hapkatnaba pangthokiba amade ngasi police officer ama hatkibagi thokiba thokdok asina mari leinana World Cookie Jo Intellectual Council Unlawful Activities Prevention Act 1967 gi section ahum gi makhada Unlawful Association Organization amade haina lauthokre haina Chief Minister Secretariat Imphal da ki thadorak pacharol amana khangalakle More SDPO laikidaba akanba condemn tawe misi asina takpada chingda lengak sasan leitre hiram khudingda BJP lengak fail oire haibagi khudamne haina Manipur Pradesh Congress Committee MPCC ki President K. Megachandrana Fongdokre. BT Road Laiba Congress Vavan the Pangthokiba Paumi Singa Unaba Amada K. Megachandrana Hai Hauzik Manipur gi Ching Amasung Tamda Law and Order gi Fibam Pura Fail Oire Lengak Lairi Haibagi Mami Amata Tadre Tha Taruk Mapung Fazilaklaba Irang Asibu Santi Hanjilak Nabagi Kongthang Maram Chaba Amata BJP Lengak Asina Paikalak Palaitre Micham miyam ki punsi kanbadi lairadana security force ki punsi fawba kanba ngamsilaktre thauna leiraba police officer amagi punsi mangkiba haibase yamna laibak thebane asiguma lengak asigi ahoba kayasina maram oiraga micham miyam ki punsi santi oina hingba ngamhandre asigumba yamna laibak thiba thodok ase MPCC na akanba mongda condemn tawre haiba wafam so Manipur Pradesh Congress Committee ki President K. Megachandrana Fongdokhe Moreda posting laiba STPO Chingtham Anand kaptuna laikhidre haiba pausi tabada
Manipur Pradesh Congress Committee की साइडगी नुआइतबा फोंदोकचरी यामना हाईएस्ट लेवल दा कंडेम तौबा फोंदोकचरी मसीगी लाइव इन द प्रॉपर्टी प्रजा सिंगी पुंसी कनबंगमदबा तोहान तोहान पे लेरिबा मियोयबा मगी युम कई मान चांग मयाम मांगलिबा मयाम सिंसी कनबंगमदबा नतना मसीदी सिक्योरिटी फोर्स मयाम सिंगी लाइव कनबंगमद्रे मरमदुना यामना लाइव थिबा चिंगथाम अनन महक लेखिदबा यामना थौना पबा मणिपुर की territorial integrity ngakpa law and order ngakpa da achoba thodang rombado ngasidi lenga asigi makhada security force singsiba shape oiraktre haibase lenga asigi choba fail oire haiba mayam sing asisu ngasigi thodo sing tai maramasina ngasigi di aikhoina mayam prajana haibasu sarkar sina tabide civil society organization mayam na haibasu tabide ngasidi aikhoigi anan laikhidabase मसी यामना सोफिस्टिकेटेड ओइब खुलाई मैम अंडरग्राउंड सिंग और टेररिस्ट मैम सिंगी कापकपद लेखिदबसे यामना नुआइते हाइबदा मणिपुर प्रदेश कांग्रेस कमिटी देगी नुआइतबा फोंदोकचरी ngasi Moreida Kuki militant singna Manipur police ta landaduna police officer ama hatpa ngamliba ase Manipur lengakna Moreida ahenba security force thajindabadagi ngamkhibani haina More miyamna Manipur lengaki mathakta pendaba phongdokre Moreida Manipur police ka officer ama Kuki singna hatkre haiba pau tarakpadage Manipur lengaki thau ongbi pendaba phongdok laduna ngase numit yungba aduaida Wangjing Kadom Pokpi Sport Complex amasung Lamding Higher Secondary School da hangliba relief center da Lairiba Moredagi Lanjinarakpa miyamna National Highway lambi paringe Wangjing Hairok Lamkhai mapada leptuna khongjang changsinke miyam aduna Moreda ahenba force thajinbeyo Moreda IRB battalion athubada thajinbeyo state government na tuminna yengduna leiba yaningde More asi Manipur state na tabra haibana chungba kholaw sing lauke khongjang aduda saruk yakiba Hauzik na Wangjing Kadom Pokpi Sport Complex ta hangba relief camp da leiriba More ward number 7 dage Yenrembam o Piainu leimana haikibada ngasi Moreda Kuki militant singna Manipur police ki mathakta irai laina attack tawduna police officer ama hat pangam khriba ase Manipur lengakna Moreda ahenba state security force thajindabagini ngasi gi Kuki singi attack adu Moreda leiriba central force singna tuminna yengduna laikiba adu karigino Moreda Central Force thambagi mathau tadre Manipur lengakna Moreda ahenba state forcing thajinduna maitai singi lanthum ngaksel hanbio haike ikhang khang hodana thoiba Moreda police officer ma Kuki lal hobane attack tawdana siba sem Moreda gomena matik saba post thambida badagini aduna hujik ahenba post thajinbidana Moreda yaragati Moreda lehoriba lemhoriba akogi yum hingol ase kanbinangai gi damakta athubata thajinbiyu central force na Kuki lal hobana Manipur police ta attack targo moina yengdana karigi lebiribano central force lebegi damakta Moreda mathau tade athuba matamda lokthoppigo Manipur gombena athuba matamda ahenma force Moreda thajinbirakanda Moreda leiriba police amasu akogi lehoriba hingon sambansibu kannangai damata athubada thajinbiyu haidana Moregi relief camp da leijariba More paja akoina government da haijari All Manipur Working Journalists Union AMWJU gi chahi yankhai surakpagi palanga mari leinana land revenue haiba topic ta nongmagi oiba media sensitization program amangase Manipur Press Club ta pangthokre Thauram adu AMWJU amade District Administration Imphal West na punna sinbane Thauram adu da tongan ba media house singdagi lakpa paumi singna sarugyake Thauram adu da Deputy Commissioner Imphal West ki TH Kiran Kumar Singh IAS AMWJU ki President Bijoy Kakching Tabam amade Editor Guild Manipur ki President Khogendra Khongdromna Mathangsin na Chief Guest President amade Guest of Honor oike Thauram aduda TH Kiran Kumar na phongdokibada land record fazana thamba yamna mathau tai lamgi matang ase machin manaw fawba khanaribane government na lamgi pata piba matamda map, deg number, village number soidana yawangadabane
lamgi map ase yamna maruoiba document amane kanagumba miyoi singna lamgi matangda yenarakbada map amade Google na munna yenglaga wayengani government na lising amaga chamapan humfuda lengi survey fazana tawraga lamgi map semke map asi resurvey amuk tawdri fawba semdok payade government gi official singna lamgi survey tawba demarcation tawbada pukchel sengba darkar oi mahakna haike kanagumna land record thamba government gi office mai thaduna manghan kibagum masina mamal yamlaba land record kaya thiba khangloi asigumba kaya dagi kanaba land record digitalize tawba yamna darkar oi digitalize tawba lamgi mapu ani yetnaba matamda achumba puthokpa ngamme aduna miyamna masagi lamgi pata adu digitalize tawbiyo hainasu fongdoke अपना land revenue सी मणिपुर के वाले पर land revenue से खाना देने का basic कोई बात कोई दी खामम कोपा कोई करकर ले लम्जी कोई दी अपने याम sentimental कोई बात लम्दू सर्वे तो वगैरह आई लेजर को यूज़ की लेकाई मसेल खाना बा नत्रगा कोई स्टेट की डिस्ट्रिक्ट की खुन की खाना बा नतना इमुंग दी बहुत चीज़ ना हो इनसी मनी हेंजन वाई वो पोंगरिन ने tek ku thok na khana jaga su aduna yamna mioi baga attach ta orga leiba dugumba thim maman si manipur khatagi na te apam padi magari si toise ising thana na ising yen bagumba amadi lamgumba su ma de kari kino da si scarce resource ni haigi mi masing ne gara ko tung na lamdi ba pro dina ta na mapam padi muta si ye dum isu je dum ne ko ji je ne ko ba ma to ba maram de mayam be ramai lamgi ne nyam aduna nungai na da tongana thamraga akoina maru oi na thamni mani aina basically thamni lamji khana na hana bada office ki laiba officers in na yemba mi ai ba Joint Committee on Inner Line Permit System JCILPS ki volunteer singna haugiba October gi tang kungama thoidagi kunnipan fawba district manga da hangliba tongan relief camp sing da chatuna inmate singi awat apa yengsin kre loinana haujik chathariba irang asina maram oiduna lanjena raklaba relief camp sing da leiriba miyoi sing da potchai chengchak firol amade hidak langta kaya lemna yenthokya haina JCILPS ki convener Fulindro konsamna haire kaisampata leiba masigi office ta pangthokiba paugi mifam abada Fulindro na haike haukiba me ahumdagi chatharakliba kanglop ki irang asina maram oiduna mayum makai leijadraba lanjena raklaba relief camp singda changjafam loduna leiriba miyoi singi awabada saruk yabo oina Bisnupur district Thobal district Kakching district Imphal West amade Imphal East ki tongan mamafam da hangliba relief camp singda chatuna yengsin ke khongchat aduda medical facility watpa security matik chadaba chana thaknaba watpa firol gi awatpa kaya thengnake hiram asida mari leinaba authority na mityeng changhaninge haike mahakna makha tana haike ngasi ayuk pung mapan khar helakpa adwaida moreda leiba police commando ge SDPO CH Ananbu koki militants singna nongmaina kaptuna hatkiba do condemn tawe masada khutlai paidaba social service tawriba mida khutlai thaba haibase pangdabagi thogne kuki singna hanadagi hena vankar kaya nauna sarakle masida government na tumina laisile radio da cover da irang nemle haiduna ngangle Manipur government na center gi yakai yeklaga thabak tawbi haike makoina lakpuda khenga ko mokoji adungo problem me ma adi housing existing wena makoina claim single level tamda makoina sabadagi thapradagi tumbadagi natragana makoina health ki natragana fuel ki I think what's important is about fully lodging amani makoina dressing matangda khanna bagaloina makoina awara di marupu oina makoina housing kari tawo pami problem me thengare then makoina madu kari pami makoi main hanu pamra handu pamra na makoi na karam mongda makoi stay to pami na karam mongda makoi leiba pami ha na kada pai rejo bani ana bapam manga si koi 5 days sorry district manga 5 days ta pai yomjam re nasi thong ba thoko yam lai ba thiba ka unfortunate state hai bitare adugumba
ꯂꯩꯔꯤꯕ ꯃꯣꯔꯦꯒꯤ ꯑꯗꯨꯒꯨꯝꯕ SDPO CI ꯑꯅꯟꯗ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯥꯏꯕꯗꯤ ꯍꯣꯀꯤ ꯇꯦꯔꯣꯔꯤꯖꯝ ꯏꯚꯟ ꯑꯩ ꯃꯤꯂꯤꯇꯦꯟ ꯑꯃ ꯍꯥꯏꯖꯅꯤꯡꯗꯦ ꯑꯗꯨꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯨ ꯅꯠꯇꯕ ꯅꯠꯇ꯭ꯔꯒ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯅ ꯃꯈꯣꯏꯒꯤ ꯑꯦꯇꯦꯛ ꯇꯧꯔꯨꯕ ꯈꯣꯠꯂꯨꯕ ꯀꯔꯤꯃꯁꯨ ꯂꯩꯇꯅ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯑꯣꯕꯖꯦꯛ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯅꯕꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯔꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯇꯦꯂꯦꯟꯇꯦꯠ ꯂꯩꯔꯕ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯅꯟꯕꯨ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯚꯦꯔꯤ ꯁ꯭ꯇꯔꯣꯡꯂꯤ ꯑꯩꯈꯣꯏꯅ JCRPSꯀꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯖꯅꯤꯡꯉꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯊꯦꯡꯂꯛꯄ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯛꯖꯤꯁꯇꯤꯡ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯕꯗꯒꯤ ꯊꯛꯄꯗꯒꯤ ꯇꯨꯝꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯌꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯐꯨꯗꯤꯡ ꯂꯣꯖꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯩ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯗꯦꯟ ꯃꯈꯣꯏꯅ ꯃꯗꯨ ꯀꯔꯤ ꯄꯥꯝꯃꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯍꯟꯗꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯁ꯭ꯇꯦ ꯇꯧꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯎꯅꯖꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯃꯉꯥꯁꯤ ꯑꯩꯈꯣꯏ 5 days ꯗꯤꯁꯇ꯭ꯔꯤꯛ ꯃꯉꯥ 5 daysꯗ ꯑꯩꯈꯣꯏ ꯌꯧꯖꯔꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒꯨꯝꯕ ꯑꯟꯐꯣꯔꯆꯨꯅꯦꯠ ꯏꯟꯁꯤꯗꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯃꯣꯔꯦꯒꯤ ꯑꯗꯨꯒꯨꯝꯕ SDPO CI ꯑꯅꯟꯗ Kasturba Gandhi Balika Vidyalaya Andro District Health Society Imphal East Amade Samarga Shiksha Manipurna Punna Sinba Adolescent Program for Girls Student at School Level Ising Aniga Kungahumdoi Ngasi Andro da Laiba Kasturba Gandhi Balika Vidyalaya da Pangthokre Thauram Aduda Samarga Shiksha Manipur ge official Singh District Health Society Imphal East ke Dr. Singh Amade Adolescent Counselor Singna Kasturba Gandhi Balika Vidyalaya gi Nupi Macha Singda Chahi Matang Asida Thengnariba Khudong Chadaba Kayagi Matangda Sugaina Ngangke Thauram aduda Vidyalaya asigi Mahairoi Singda health checkup tauduna Hidak Langtaksu lemna pike Ngasigi Thauram aduda Andro Kendra gi MLA TH Syam Kumar su sarugyake Airborne transmission का बोलने को बिना लोग बिना का airborne transmission का बिना आपको ये अमद की जो काफिया इजी हो बड़े जागरण टीवी बटन से बहुत ये ना होता है यहाँ पे हुआ अदना मैं इमेली अपने ना ठंडा टीवी हाइडा कफ फीवर लाइक बाय इमेली स्पेसिफिकली इम्यूनाइज तो टेम्परेचर हुआ नाइट स्वेट्स जागरण अदना पिकाओ हुआ अदना की कफ तो of cough, ada fever, kemudian lokal ada TV leina adagi ngak thoknaba amasong masibu matau karamna thengnagadagi haibagi matangda private hospital gi staff singda wakhal tahanbagi thoram ama ngase lelongda leiba Nur Hospital amasong Amina Hospital da pangthokre District Health Society Thobal amasong National TV Elimination Program Thobal na sinduna pangthokpa awareness program on public-private mix on TV notification and treatment with private health facilities haiba thoram aduda Thobal District ki TV Control Program ki Nodal Officer Dr. Yumnam Samim amasong District Coordinator Thongam Stephen Resource Person oina wangangke Awareness program aduda Nur Hospital amasong Amina Hospital gi staff nursing amade atay staff singna sarugyake
lakadawriba kumja lising aniga kunga marida tangkak mari thokna pangthokadawba photo electoral roll gi hauzik chathariba special summary revision ga mari lainana ngase DC Thobal gi conference hall da national amade state ki thakta recognize tawraba political party singi oiba mifama pangthokre district election officer deputy commissioner Thobal Ahanthem Suvas IAS na chair loduna pangthokibane mifam adu loishilaba tungda pangthokpa pawgi mifam amada mahakna hai lakliba January ama April ama July ama amade October amada tangkak mari thokna pangthokadaba special summary revision ge draft electoral roll tha asigi kunga tareta phongkhre masiga loinana electoral roll da ming hapchinba lokthokpa semdokpagi process haure hanadagi chanaraklaba form taruk additional deletion correction tawbagi form ase mari leinaba ERO singda October kunga taretagi November 8 fawada pisinba yagani loinana lakliba November mari amade manga amasung December ani amade ahum ase special campaign date haina numit mari thamle hairiba numit mari asida polling station singda polling officer sing laigani maduda form lawthok lawsing gi thabak tawgani ngasi pangthokiba political party singi mifamda hairiba numit mari ni ase makhoina hapa vote level agent singsu saruk yahanbiyo haiba wafam thamkhre maram asina lakliba January ama April ama July ama amade October amada chahi 19 sugadaba nupa macha nupi macha singna form lawduna nauna fongadaba electoral roll da yahannaba tawbiyo hainasu DEO Ahanthem Suvasna miyamda appeal tawke relief camp singda top priority da changlibasi chana thaknabagi mathakta tangai fadana ningtham thagi arumba firol suni adubu hiram asida lengakna akhanaba mityeng changbidabagum tawri haina World Meitei Council WMC na thadorakpa cheral amana fongdorakle WMC gi cheral asina hai ningtham tha changlakpagi relief camp singda leiriba mipum khudingda pinanaba arumba firol yamna change Chahi khudingi pangthoktuna lakpa Thobal Okram Wangmatabada leiba New Era Higher Secondary School ge Taruk Suba New Era Week listing aniga kungohumdoi ge prize distribution kam Teachers Day celebration ngasi school asigi campus ta pangthokre Thauramadu da school asigi founder chairman Ningombam Ojit Singh amasung school asigi principal Thongam Kumarna athoiba mithung amasung Thaurammapu oike Thauramgi saruk ama oina Maraibak kannabagi lanfamda thawai katkraba athauba singi mafamda athoi ba mithung amade mahairoi sing parents singna minute ani tumina leptuna ikai utke loinana National Unity Day ga mari lainana punna amata oibagi wasaksu lauke thauram ase chahi khudingi oina indoor outdoor sporting competition sing amade literacy event kayada numit tare ni chupna mahairoi singi changdamnaba sing pangthoktuna lakhibane adubu chahi asigi oinadi leibaki irang na maram oiraga co scholastic paring kaidanaba pangthokpani haire New Era Week ki mapung oiba thauram ama oina school asigi chahi gi magazine khongthang volume taruksu ngasigi athoiba mithung singna release tauke Thauram asigi manung channa mahairoi singi pangthokiba tongan ba competition singda makok mathang takiba mahairoi sing amade state ki thakta district ki thakta pangthokpa competition singda makok mathang takraba school asigi mahairoi singda manapi duna loinana mahairoi singna su oja singda angamba khudol potpi duna ikai khumnaba utke mahairoi singi oiba cultural program singsu utkibaga loinana handak pangthokiba Class 11 amade Class 12 Science ki second term examination lising aniga kungohumdoida top 10 position lawrakraba mahairoi singda manamathum singsu yanthoke aroibada maroiba paw amuka hana pijare Manipur Sarkar Sinduna ngasi Rashtriya Ekta Divas lising aniga kungohumdoi
Ahanba Battalion Manipur Rifle Parade Ground da Chief Minister N Biren Singh na Chief Guest oiduna pangthokre. More da Kuki militant ni Jingnaba Singh na sniper kapsilakpadagi More gi SDPO Jingtham Anand Thabak Tapanduna Aruba Fibam da Sokpadagi Laikidre. SDPO CH Anand Misi asina takpadi Jingda Lengak Sasan Laitre Hiram Kudingda BJP Lengak fail oire haibagi kudamni haina MPCC ke President K Megha Chandrana Fongdokre. Amade Manipur gi apunbagi saktamda singnarappa khudingmak Congress Party na hanba laitana thengnagani haina hanagi Chief Minister Okram Ibovina Fongdokre. Mami TV Pau midyang tabiri basingbo aroy bada amuka hanna kurumjare.